BJP gi MLA amada demand tawduna imung manung tumna hatkani haina ki heluba nupa ama fare yamna ngangna thokpa thokdok singi manungda ama oina Bihar ge narkati ganja ge BJP gi MLA Ramsi Barma da lupa lakun manga gi ransom demand tawrkhre haire pawasina makata na hai hauki bathangja numita nupa amana MLA asida phone tawraktuna lupa lakun manga gi demand adu pidrabadi MLA adugi imung manung tumna hatkani hainasu kihalaki haire thokdok adugi matangda Sikampur Police Station da masak khangdaba phone tawrakhiba nupa adugi mathakta FIR case ama register tawkhi Police Station asina FIR asi hek phangbaga thuna yangna nupa adugi khongul liduna phagatpa ngamkhi nupa adugi maming Muna Khan kawi haire mahak hojik police custody da leire haina narkatia guns ge SDPO Kurdan Kumar na phongdokhi haide SDPO aduna makhata na phongdokhi bada Muna Khantu mobile service ki mateng na phaba ngamkhibani haire Suraj Kumar Hatpa Molecule Imphal West Commando team na nongmai ka kona na fare ngasi ayok pung 8 taramdai aduwaida Imphal West Police ke Commando OC P achobana lusingba Commando team amana sagai masanu pa hatpada senaba Gurumayum Bir Chandra Elias Molecule Thangmaiban Kabrabam Laikai da Leiba KFC Mapadage Nongmega Kona na Fagat Pangamkre NIA ge Appeal High Court na yakhidre Salai gi office hangdokhan ki bo order sana hanbidana ba National Investigation Agency NIA gi Appeal High Court na yakhidre Sagol Bantera Lokrakpam Laikai da Register Office oiba Salai Group of Companies amasung Smart Society ge Board of Directors singi manungda ama Narengbam Samarjit na oirami haibadage National Investigation Agency NIA Guwahati na lokotpa case ka mari lainana thingjinduna thamlakhiba Salai gi office amadi Smart Society hangdokhan bada ayaba pikhiba Special Judge NIA Manipur gi order gi mayokta NIA na High Court of Manipur da office hangdokpa amasung Salai gi account sing sizinaba yahankhiba singbu chana hanbidana ba haijarakhiba gi wafam court asina ayaba pikhidabani National Investigation Agency na Narengbam Samarjit amasung mahaka loina ba Yambem Biren gi mathakta lakhotkiba case adugi number RC 12/2019/NIA Guwahati ni case asi Indian Penal Code ki section 120 clause B 121 121A 123 124 clause A 153 clause A amasung 505 clause B amadi Unlawful Activities Prevention Act ki makhada register tawbane loina na case asigi investigation chathrakpa Salai Group of Company amasung masigi Smart Society gi officing thingjinduna thamlakhibane loina na company amasung society asigi bank account sing su phajinduna thamlakhibane adubu Salai amasung Smart Society gi maikaidagi masigi managing director amasung General Secretary oiriba Kaisamthong Elangbam Laikai Elangbam Brojendro chahi nifugani thoi apokpa laikhidraba I Bhubaneswar na petitioner oiduna NIA gi thawong asigi mayokta Special Judge NIA Manipur gi court ta Criminal Miscellaneous Case number 55 of 2020 file tawrakhibani Criminal Miscellaneous Case asi Maibam Manoj Kumar gi court asina lakhotuna khanaraga masigi hearing mamang thagi kunga mapanda pangthoklaga reserve tawduna thamlakhiba order na tha asigi anida laukthokibani Court ki order asida NIA na makogi case asigi mari lainana thingjinduna amasung phajinduna thamlakhiba Salai amade Smart Society gi office amasung bank account sing hangdokpada ayaba pikhibani adum oinamak Special Judge NIA Manipur na pikhiba order asigi mayokta Investigation Agency asina Criminal Appeal number 12 of 2020 amade Miscellaneous Criminal Appeal number 30 of 2020 file tawrakhibani loina na Special Judge ki order asibu singnarakpada natana Salai amasung Smart Society ge amukhana sizinaba yahankraba bank account sing High Court na maraki oiba interim order yathang ama pibiduna athingba pibiyu haijarakibani NIA ge criminal appeal sing ase mamang thakta court asina lakhotuna khanaraga masigi respondent singda notice na singba issue tawkhrabani masigi matungdage court na pikhiba direction gi matung inna ngasi amukhanna Justice MB Muralidharan amasung Justice Ahantem Bimol gi division bench ta makataba while chathanabagi damak list tawkhi Division bench na matter sing asi lakholakpada respondent singi maikai da lepkhiba
senior advocate H.H. Paunamna mahaki oiba submission sing thamki courtna nakal anigi wafam sing taraba matungda NIA gi maikaidagi file tawragliba criminal appeal animak makhatana khananabagi damak ayaba pikhi adum oinamak interim order oina hangdoktuna sizinaba yahankraba salai amasung smart society gi office amadi bank account sing thingjinbiyu haiba prayer adugi matangdadi courtna ayaba pikhidabaga loinana maraki oiba order amata pikhide loinana case asigi makhataba wayel sathanabagi damak matter sing ase mathang thagi taraga tarukta amuk hana list taunaba direction pikhi angang tara kallaga manipur da purakhre Kerala gi orphanage anida thamlamba manipur gi angang tara kallaga purakhre Imphal da purakraba angang sing adugi manungda Imphal East district tagi nupi macha mapan amasung Thoubal district tagi nupa macha ama yaure angang sing adu Kozhikode Special Juvenile Police Unit amasung District Child Protection Unit ki official nipan amade state ke volunteer ani na purakhibane Kerala gi Kozhikode laiba Child Welfare Committee na pikhiba yathang amagi matung inna Cisco Girls Home da thamlamba nupi macha mapan amasung Calicut Orphanage da thamlamba nupa macha ama tek takaida na purakhibagi matangda Social Welfare Minister Okram Henry na Department asigi Director NJ Utam amade atay mari lainaba official singbu thagatpa phongdokhi marai bag thiram gadoraba angang sing adubu Kerala gi Calicut tagina Imphal yauna purakna ba honabada mateng panglakhibagi damak Kerala laingak pusu minister na thagatpa phongdokhi tongan ba orphanage anita thamlamba angang sing adu November 18 da Kozhikode tagi khongsan ba horaklaga ngasi numidang wairam Imphal da thunglakibani state asida hek thunglabaga mantri pukri da laiba Triple IT da puduna COVID-19 gi test tawraba matungda Child Welfare Committee Imphal East amade Child Welfare Committee Thoubal District ki mamangda puthokhi Kerala State ki official singna haunabi matung inna khusinaraklaba matungda angang sing adu Social Welfare Director NG Utam Deputy Director WP Binobala namairakpam amade atay official singna mama mapada khusinnakhre kanagumbana angang singbo atopa state ta lemna lairik tamhangani haina laukthorokpa matamda miyamna section ba mathok tai karigumba angang singbo lemna mahi tamhangani amasung laifam safam pigani haina kanagumba lanai miyoi natraga loop singna phongdorokpa tarabade mari leinaba Child Welfare Committee District Child Protection Unit natraga Child Line ga hana pau phongnabi haina su lainga ki maikaidage miyamda appeal tawrakle Assam gi hanagi Chief Minister Tarun Gogoi laikhidre Assam ki ahumlak Chief Minister oiramlaba masagi chahi marfuga mari suraba Tarun Gogoi multiple organ failure na maram oiduna Guwahati Medical College amasung hospital da laikhidre bodyguard ka lainaba mari losinanaba lupa crore taraga nithoi pikre Dubai gi ruler Sheikh Mohammed bin Rashid Al Maktoum gi taruk suba nupe Princess Hayana mahaki British bodyguard ka mari lainaba losinaba lupa crore taraga nithoi pikre haire sahi ani subna mari laina rakhiba Princess Hayana Russell Flowers kauba bodyguard aduda mamal yamlaba khudol kaya su pikhi haire madugi manungda pound lising taraga nithoi piba gari amade vintage shotgun yaure mahaki laijaba maral sizinaduna chahi 38 suraba bodyguard adubu mahaki misangda lainaba honakhe bodyguard adugi nupina thajabada sel amasung khudol piduna princess aduna magi nupaga namduna mari sagatkhibani haire madu khanglakba matamdage flowers ke nupi adu mahaki nupaga khainanaba warep lawkhe Princess Haya amasung bodyguard flowers ke aronba mari maka phonglakpase high court amana mahaki chahi humbudra suraba mapuroiba amasung Princess Haya ga anigi marakta leiba case amada khanglakpane sathakiva case adu Dubai gi ruler aduga Princess Haya gana mahaki macha anigi marakta kanana yokadagi haibagi yenaba leibadage satharakivane Princess Hayana mahaki macha ani yoknabagi case ta ngamduna hokje masa singaloina na West London gi Kensington da leire